Tangdu Laitaba Hanjil Hanaba Honabada, Langana Logadaba Todang Singi Matangda, Ngase, Chefines the Yumnam Kemchana, Mayai Tangba Lauraga, NDA MLA Shingyo Bamifam Ama, Ngase Chefinister Gis Secretary at Tapang Tukre. Hiramasiga Mari Lainana, Chefines the Yumnam Kemchana, social media the Tagalog post Amanahai, Mifa Maduda, Lamdamasigi Langak Lonamadi, Administration Gimatangda, Kupna Kanaki Bagaloinana, Lamdamasida Tangdulaita ba Hanjil Hanaba, Langak na Lokalakadaba, Tabak Toram Singi Matangda, Kupna Kanaki. Langak na Lamdamasigi Mipum Kuding Mag Ngak Senaba, Amadi Yaifanaba, Kongpam Chena Lepli. Lamdamasida Tangdulaita ba Hanjil Handuna, Chaukat pa Maike Romda, Sangsin Minanaba, Honari Hainasu, Post Aduda Chefines the Yumnam Kemchana, Makata na Fongdurakli. Hiramasiga Mari Lainana, TOMTV na, NDA gi MLA Amaga Wari Sanabada, Mahak na Hai, Ngasigi Mifamaduda, NDA gi MLA Ayamba Saruyaki, Mifamadugi Maruay ba Ezendana, Housing Manipura Waidipa, Tangdulaita daba Pibam Asi Atubada, Tangdulaita ba Puraknaba, Lengagna, Amadi MLA na Laugadaba Todang Sing Amadi, Housing Togliba Irang Asina, Academic Atmosphere da Kaitarakliba si Karamna Kohan Gadage Haibani. Hiram ania sida MLA singna magi oiba mot phongdok naraba matungda Manipur gi academic atmosphere asi kaidana thamnaba tongan ba loop singna ihau hobada democratic oina haunaba amadi lenga ka wari sananingba matamda wari sananaba lenga ki thong launa hangli haibadu miyamda khanghanaba appeal toba haina amato oina waref loki hairi